Imes PAODAM eng tabiribasingbu Namaithem Kajaldevina khurumjari. Ahanbada maruoiba pau pijari. Kukijo community singna Imphal da lakpa amadi layengba lakpada lengakna thodang lawgani haina Trade Minister Y Kemchana haikre. Litanda Kanglup Anigi Irang Laksinaba Hemba Security Force Thajinpre Haina Home Minister Govindas Kontozamna Phongdokri. Numit mangane sathagadaba Export Import Documentation and Procedures ki matangda Management Development Program ngasidagi haudokri. Loidena Amista Sapata Women League 2025-26 loisinkrei. Mapungoi bapau. Kukijo community singna Imphal da lakpa amadi layengba lakpada lengak asina thodang lawgani haina Trade Minister Y Kemchana Phongdokri. Ngasi Ministry of Road Transport and Highways Mortna sanction tawkiba strengthening of existing pavement from 0.0 km to 15.35 km and 30 km to 45 km of National Highway 137A Imphal Kaksing Lamkai section project flag off tawbagi tharong mainina mafam asi Y Kemchana Phongdokibani state lenga ki PWD na sinina pangthokiba tharom aduda Trade Minister Y Kemchan Cabinet Minister Govindas Kontozam amadi KS Loken yauna BJP Manipur Pradesh ki President A Sharda Chief Secretary Dr. Punit Kumar Goyal amadi tongan ba Assembly Constituency singi MLA kayasu saru yaki pangthokiba tharom aduda Trade Minister na makata aduna hai Thalon Assembly Constituency ki MLA Bungajing Baltegi Maikaidegi Mahangna Chief Minister Oirakpada Harawa Phongdotuna mobile phone kuthangda wari sanaro matung numit adugi numidangda Baltegi Akchang ifibam soksul lakpada ICU de emit tawri Chochanpuda matik chaba laying from leitabana khudong chadre mateng pangbina bhairakpadagi mahaki Maikaidegi angamba mateng tawraba matung ngarang makhataba laying suthanaba Delhi gi damak Baltebo charter air ambulance cha pukhibani loinana Kukijo community singge maraktagi Imphal da lakpa maru ana layenga mailina nat lakpa singge daita pumba paliba lenga asina pugani makhoida karigumba khudong thiba amata thokaloi phongdokhi lamdam asigi special contractor kayana amata oina punsinduna minus yaudana semgadoriba lambi asi chahi asigi April thagi aroiba tribal fawbagi manungda loisingani haina contractor singge maikaidegi miyang mangda su thajaba pikhi Trade Minister Y Kemchang Maikaidegi su quality maintain tawdana saba lambi gi bill pidanaba Chief Engineer dasu khangan ki Thabaksi joint venture Manipur gi ahanba puwari warumda mali contractor mayam pulla kanda punna thika si thadaminaba madusu minus yaudana Manipur gi puwari da ahanba Manipur gi saknairaba contractor singsi pulla kanda punna thadaminaga minus yaudana thadabiri fajana thabak surakani haibigi thaja aina thamjani si kogi secretary form su leiri Kukijo community layeng balakpa Imphal da lakpa khudimak sarkarna daita logani makhoi lakpada karigumba amata thoaloi na sarkarna daita lo Haukiba tang tareki numidangda Urkhul District Elita Police Station manung chanba Sarai Khongda Tangkul Furup ke Starling kawa mioi ama Kuki singna fuduna tamthina sokhan kiba thodok aduga mailina ngarang numidangdagi hauna mafam aduda Urkhul District Magistrate Curfew thamkrabasu numidang athengbada Kanglup anigi marakta nauna ungkhatnaratuna government quarter yauna yung kuntra hena tangkoi onkhre thodok aduna maram oiraga Kul aduna lairiba Kuki amasung naga Furuki mioi sing mana thokpa thawai hingnaba truck amasung private vehicles singda mafi marol yomduna lanjoina grey urakliba fiba masida Trade Minister Y Kemchan na nakal ani maki mioi singda hingsa tharotuna santi amasung tangdu leitaba fibam hanjunaba appeal tawkre loinana thodok aduna maram oiduna sotuna Imphal gi rimsta laika nariba Starling gi fibam Trade Minister masa satuna halthina yengsinkre thodok asigi matangda press na phangba pawgi matung inadi ngarang numidang pung 12 makhairom tabada nauna hingsa tolotuna yum mai thana khibaduda tangkhulgi yum kumathoi aduga
Kuki yum ahum yawi, government quarter marisu may trakpa aduda yaukri, nagasing may kaydagidi, makoy yum sing adu kuki kulay paiva sing na may takibani haina maral siri. Taudo aduna maram oiraga jaga aduda aruba fibam ama mayok narakpadagi, BSF Assam Rifles amasok Manipur Police ki ahemba force deploy taguna ngarang. Irang laksin naba hotnari. Haujik fawagi oina thaudok aduna maram oiraga mishi mina thokpadi leitri adubu irang mapung fana laksin badi ngamdri nauna oirakliba phibam asiga mailena litan police station na hai level joint emergency meeting ama pangthokuna khanakri meeting aduda deputy chief minister Losi Dikho Urkhulgi MLA Ram Muiba Cycle Kendrogi MLA Kim Niyong Hangsing Tangkhul Nagalong Tangkhul Sanalong Katho Assam Rifles ki General Commanding Officer Singh Urkhul ki DC SDO Additional SP Shu Saruk Yaki Mifam aduda athuba matamda mafam aduda santi amasung tangdu leitaba fibam purak nabagi matang na khanaki adubu mifam aduda santi thamnabagi matang da agreement sign tawnaba natraga chayet nariba adu loishinnaba road map ama sembagi wafam de yaudri adubu khudaki oiba oina mafam aduda pamdaba thodok sing thoktanaba ahenba force deploy tawduna miyam chathok chasinda chauna athingba thamni umkhatnaba aduna maram oiraga Imphal lomdagi Urkhul lomda chatkiba aduga Urkhul lomdagi Imphal da lakpada athingba thamkre khudakta athingba thamkiba sina ngasi mapal lamda flight chatnagadaba kaya chatpa yadabagi khudong chadaba kaya mayok nakre wari sanakiba adugi matangda Deputy Chief Minister Losi Dikho na phongdorakhibada Wari sanakibadu yamna positive oi thaudog aduda joinariba sing logi matung inna phaduna matuk chaba dandi pigani haiki amoromda nauna umkhanarakiba aduna maram oiraga sare khong amasung masigi manak nakna sarkar phung khulda lairiba kuki amasung naga furuki miyoi loinamak khul thalotuna lanjoi nakibana security force khaktamak ngai hauri Urkhul district ke manung channa leiba litanda kanglup anigi irang laksan naba hemba secretary force thajin khre haina minister Govindas Konthojana phongdokre ngase kaisapat ni taipat chuthekta leiba thambal sanglenda pangthokiba pawge infam amada wafam ase Govindas Konthojana phongdokibani mahak na makha taraduna hai ngarang numidangdagi hauraga litanda kanglup anigi marakta irang thorakpadagi ngase fawbada kuki singna tangkhulgi yum kumathoi mai thaduna amang ata thoankre irang adubu laksin nabagi damakta Deputy Chief Minister Losi Dikho na litanda chatuna nakan anigi mifam pangthok lingaida yaning daba kanglup amana chatkraba matungda irang amuk hawrakibani mafam aduda ahemba security force thajinduna irang adu laksin naba hotnari phongdokhi nakan amaromda Union Finance Minister Nirmala Sitharaman na Parliament puthokiba kumja lisangani kuntaruk kuntare ki budget asi miyamgi yaifanaba mapung faba budget amani budget aduda Kartuya Bhavan ngahaki mieng tung oina asalma mieng da chokot tharangi panam thamba budget ni haukiba kumja lisangani kunmanga kuntaruki budget ta naha oiraba singbo skill development gi lamda training pikiba sing adu hadaki budget asuna skill leiraba naha sing adu bo thabak piba ngamlagani hadaki budget asuda aruba lainagi damak life saving drug tara taret ahong mamalda fangalagani MSMES ki damak lupa crore lising tara growth fund oina hapli mamangi budget na lebak asida tolamba sendon kaya kokpangamduna GDP gi chada yakai mangan dasmik taruk oiki budget asina bixit baraki banking system hena fagat hanbak ngamlagani education agriculture amadi economic lamda chakhatpagi budget ama oibaga loina mapal lamdagi pusilapa potlam gi chang hanthanduna lamdam asida pothok marang kaina puthokduna miramda thadokraga lebak asigi economic wangkhatnaba pandam thamba budget amani minister ama oina lamdam asigi miyamna amaga nungsichana aduna mahausagi fibamda hanjulaknabasu appeal tawki pawgi famaduda BJP Manipur Pradesh ki Vice President amadi Mandal Singh Giluchingba kayasu saruk yaki tawre makuni sokoi benungsi na tawani haibase koi khanaraga Manipur sangtang santi porona honabada media ki so role dilai bani yare ba makai tense hoiba news sing se asi khadang avoid tawbiyo akoi punnang tang saruk yaminaraga Manipur si Ang santi porong na bahona dragadi ako yung naharon tung naharon iba naharon sing sige may kay khang ba oy gadaw mande na khalay di ko
Development Commissioner, Ministry of Micro, Small and Medium Enterprises ki mieng makhada Export Import Documentation and Procedures ki matangda numit mga nitsagadaba Management Development Program MDP ngasidagi haudokri. Haudokpagi tharomaduda Manipur ki Vice Chancellor Professor N. Lokendra, Department of Commerce MU ki Professor GP Prasan, ERDO President Sanazawa Takhalambam, MSME Technology Center Imphal ki Deputy Director Dr. Sinam Yurei Tomba DBSSD MU HOD Dr. Nambram Amul Kumar Sustaru Yaki. Tharom aduga mailina MSME Technology Center Imphal ki Deputy Director Dr. Sinam Yurei Tombana hai hawalak libat naha singbo lenga ki thabak khakta ngai hanbagi mahota matau karamna mahai tamna masana masabu thabak pijana ba amadi entrepreneur ama ohenbagi pandamda expert singa khanani nabagi tharom amani MSME gi makhada mai paklaba entrepreneur kaya leidi makhoi sing asiga punna expert singa loina duna mahai tamliba entrepreneur kaya puthok na ba khotna ba Changi haina phongdoki lulena expert kayana export import documentation and procedure gi matang da wa khananai nakhi. United National Liberation Front UNLF Manipur gi Lanmi Sanglup Manipur People's Army MPN na safonglakpagi 38 suba mapokomot numit tharong ngasi Manipur gi manung amasung mapanda lairiba party amadi Lanmi gi unit sing party gi Central Headquarters MPA gi General Headquarters Training Center Tactical Headquarters sing mapalaiba ki External and Regional Affairs Headquarters sing Laksa Kanglai party gi District Headquarters sing amadi Tampaki unit sing da Irecha Singapore na mai pak na pangthokri numina sigi mapung oiba thoramdi ningtam yawat lalhauda thawai na pontha pi khraba athoba singda ikai khomna utuna minute ani tumina lepa leipak miyam Giningtam lalhauda thawai kathokhraba athoba singi mafamda lei shukatpa amadi mapokumo numit asiga mailena Central Committee gi Military Affairs Committee na puthokpa chahigi warwal puthokpa masung party amadi Lanmi gi luchingba singna tharomga mailena warwal piba asna chingba oiki ngasigi senglaba MPA gi mapokumon numit asida party asibu likhat piramba amadi lamjing lamtak piramba luchingba singna takpi tambiramba ningtam yawal gi khongchat asida inai taba thongna leina kathokpagi thabakni imaleba ki ningtam bagi Panthungdi yekna bada changjaduna montek mondum furada landa nungai na yawalaga purakadaba natte ima lebak Manipur bu amuk hana ningkha tamhanaba India gi loilam lengak ki mayokta khulai paibagi lantheng akhakpa leitana chathakigani haina nahona nawasak lominaki ngasigi tharom asi mai pakna pangthokna ba khonabada makhal kayagi mateng pangbirakhiba masung saruk yakhiba irecha pumna mapu UNLF MPN na tawimal khangbasu ulakli Manipur College Kaksing Students Union 2025-26 na senduna tha sige tara taru fawba sitagadaba College Week 2025-26 ki tharok ngasidagi college asigi principal Dr. Okram Rudrabuna haudokri Manipur College Kaksigi College Week Celebration 2025-26 adu haudokpa oina principal Dr. Okram Rudrabuna ngasi ayu college asigi campus tagi tours rally ama lamthaduna Kaksingi tongan mafam singda jelero matungda college asigi playground da thunglabada principal Rudrabuna okay Madugi tungda principal na Manipur College Kaksingi College Week Celebration 2025-26 adu haudok le haina lauthokpa na principal na luchingduna mayam punna wasak lominaki College Week Celebration adu haudokpagi tharomda college asigi Commerce Department ke head Professor Yankom Raju atai Oza Singh non-teaching staff Singh Manipur College Students Union 2025-26 ke Vice President Secretary Biramani Union asige thopuwa sing mahiroi sing saru yaki ngasidagi haudokliba College Week Celebration asige manungda hayeng tang tarada sports meet pangthokani sports meet asida
Outdoor games sing oina football, lamjel, javelin throw, discus throw, shot put throw, long jump, tug of war aduga indoor games sing dana carom, chess, badminton, arm wrestling, table tennis na chingbada athoy ahen tanagani hari lakliba tang tarani thoi dana literary meet pangthokuna debate competition, quiz competition na chingba pangthokani tang tara humdoi dana freshers meet pangthokuna mahiroi sing na cultural amadi makhal mathil tharom kaya pangthokani tang tara mari ge ayuk pung 3 tagi hauduna Asigi campus Luna Nana Tamnaba social service pangthokani aduga tang tara tarutana college week asigi manungda pangthokiba competition kayada makok mathang taraba singda manai entopagi tarok pangthoduna celebration ase loishingani haina Kamanipur College Kaksingi Students Union 2025-26 ke Vice President Dr. Catherine Biramanina Phongdorakli Manipurda handak wai kemchan singna luchingba anoba leibak ama semlakpa shida joint non-government voluntary organization jangbo kaksingna harawa phongdorakli anoba lengakpu luchingliba chief minister wai kemchan na Manipurda leiriba ungkhatnaba Loishanaba IDP singbo mayam-mayamda hanjunaba amadi national highway singda free movement leinaba akanba thabak paikhalakani haibagi achepa thajaba thamni hainasu jangbo kaksengi cherol amana hairi cherol asina makha takibada priority basis ta national highway 137A gi 02 km 15.35 amadi kilometer 32 km 45 Imphal to Kakseng Lamkhaibo crore Yankai Mapan Lak Humfutara Tare listing Amat Chanipal Contract Taruk Changna Semgat Naba Ngasi CM na flag off Taubi Kibagi Damatasu Tagai Phodorakli Tabak Pariba Bartiya Infra Project Limited Nasu Matam Changdana Nongju Thala Tringada Quality Lina Tabak Paikat Naba Jangbo Kakseng na Apil Tauri Lunana Wavagai Lamkai Dagi Sugunu Seraugi Lambi Asisu Atubada Semi Naba Aduga Kakseng District Manung Dagi MLA Amabu Council of Minister da Yahan Binaba Chief Minister Ge Poning Chinsilakli Thawbal Okramda Laiba Thawbalda Nupi Khaktagi Amata Ngairaba College Waikomani Girls College Ge Nifutaruk Shuba Foundation Day Celebration Pangthokduna Meritorious Gold Medal Award Amadi Incentive Award Singyen Thokri College Asigi Seminar Hall da Pangthokiba Ngasigi Tharom aduda Committee for Implementation of NAP 2020 Manipur University Ge Chairman Su Oriba School of Human and Environmental Sciences Ge Dean Professor Sobam Jibon Kumar Singh Waikomani Girls College Key Principal Professor Hanjabam Manoranjan Sharma Amadi Waikomani Girls College Governing Body ke former President Waikom Ranjit Singh na athoiba mithung Tharomapu Amadi akhanaba mithung oiki Tharom ge saruk ama oina college asige founder Singh statue da Amadi photo da Oja Singh amasung Mahiroi Singh na laikatuna ikai khumnaba utkibaga loinana faculty members Singh da incentives yenthokpa loinana gold medal amasung meritorious award yenthokpa Amadi cadet award phanglakraba NCC cadet Singh bo taramna okpana mapung oiba Tharom oiki CRPF के Civic Action Program के मखादा बाल विद्या मंदिर पैलेस कंपाउंड इम्फाल ईस्टा नौना सावा टॉयलेट अमदी यूरिन ब्लॉक ngasi संगाख्रे थरोमदुदा CRPF की DIGP H Premjit अमसुंग 66 बटालियन CRPF के कमांडेंट SS Anukumar Sahu यावना बटालियन असगे अते ऑफिसर सिंह सरुक याकी B66 बटालियन CRPF ना होस्ट ओइदना पांगथोखिबा थरोमदा DIGP H Premjit Nahai CRPF na Civic Action Program gi makhada miyam gi awat apa kaya menkhatnaba sem sabagi thabak chathari masina miyam ga force asiga nushinaba purakpada natana henna naksin na hannabagi khudong chaba supiri CRPF na school asida mateng pangbibagi damakta Oja Singh Mahiroi Singh na thagat pa phongdok na ki tungda interaction gi tharom amasu pangthok ki Kanglaipak Loina Silon Apunba Maru Kalam Imphal Linkhatkibage Kunmairak Suba Mapokumangi Tharom Pangthokre Amadi Chahi Kudingi Pidina Lakpa Loina Silon Mana 2025 Lamdam Asigi Aiba Aibi Miwai Mangada Pidina Ikakumnabasu Utkre Manipur Press Kapta Pangthokiba Mapokumangi Tharom Aduda Jawaharlal Nehru Manipur Dance Academic Director Purkhambam Bilas Kalamgi Yai Tungom Norendrajit Amadi Amik
Bisnupur Center के President Dr. Thingbaijam Sorang Kumarna Tharom adugi athoiba mitung tharomapu amadi akanaba mitungnan oina saruk yaki amadi chahi khudingi amadi chahi amamam kanaraga piduna lakpa loine salon mana 2025 ki oina lamdam asigi aiba aibi miyoi manga da piduna ikai khomnaba su utki tharom aduga melena JNMDA gi Director Program Bob Vilasna Hai Lamdam asigi miyamna pamna yengnariba drama singna lamdam asida thokraba thorakadaba amadi hauji oriba kaya puthotuna utpadana tana miyamda kanaraba lawsing kaya ama piduna lakli loina drama gi lamda miyamna sakhanglaba miyoi aiba aibi singna saitya gi lamda Lonyan yaudana iriba aiba singi maraktagi khwaidagi fajana iduna lairik oina puthokliba miyoi singda kangleipak loina silan apunba maru na chahi khudingi sel citation amadi certificate sing piduna aiba singbu puning thawat liba asi yamna thagat ningai ni asigumba tharom kaya pangthokpana nauna machin tumkhalak liba aiba singda thauna ama sodina hapkani phongdokhi mayam sing ase khandu okanda sugumna ekhoina hairiba institution asina kungamari suba ekhoigi mapok kuman thoram asida mana piduna artist singbu puning thogatpa sahityakar singbu puning thogatpa habase adugi matik hainingai leitana aigi magai digi thagatpa phongdokchari Kangpokpai district ke manung chanba Wainem Khuldagi IIT Ruki da professor oina mathau tawriba Dr. Ransinchung RN atopaming Ranjan Amadi mahaki imungna laiwai khraba Gondaichung mingda Wainem Khulgi Kunja Singda Katpa Cemetery Set ama laiwai khraba Gondaichungi Loinabi Gondaimai Gailuna ngasi ribbon kaktuna sangarba matungda Wainem Kunja Singda Khusinna Khri Sangabagi Tharomda IIT Roorkee gi Professor Dr. Ransinchung RN Wainem Village Khunpun Gongaupau Gonmai Wainem Village Authority ki Chairman Diamond Gonmai Finance Secretary Lungaingam Thaimai Wainem Baptist Church ki Pastor Gaisingpau Gangmai amadi atei masak naiba miyoi kaya su saruk yaki tharomduda Wainem Village Authority ki makaidagi Dr. Ransinchung RN ki apopi aduga laiwai khraba Gondaichung gi loinabi Gondaimai Gailuna naki fi amadi khutol potpidina ikai khumnaba utki Khangbo Kendragi Samaram Village polling number 35/37 gi President Oiramba Thangjam Kulasendra Singh chahi humfutara mangana tha sigi amada ikhang khangodana lekhidabada party sigi thomi singna minute ani 2 minute leptuna awawa phongdokre Khangbo Block Congress Committee KVCC KBMCC amadi AYCC na sinduna wangbol da leiba Congress Bhavan da ngase pangthokiba awawa phongdokpagi tharomda Khangbo Kendragi MLA Okram Surya Kumar gi loinabi Dr. Okram Miki KVCC ge President GS Ibomcha Social Worker Laistrom Savasna chingba party sigi thomi kya su saruk yaki awawa phongdokpagi Maduda Wangang Kibasingna Thangjam Kulasendra Singna Lekidava Si Party SC Achoba Mangjabani Mahakna Party SC Tamakta Khanjoramba Amadi Tawiramba Thabak Tharom Singh Adu Aikhoi Khudingma na pangthok minasi mahaki lehuriba imung manungi awabadasu saruk yajori haiki tharomaduda lekhidravagi photo da leishu katuna mahaki thawaina mapugi leikolda ingna chutna thambina ba thongni jakhi Sanabagi Pau Ministry of Youth Affairs and Sports Government of India gi makhada stariba Khelo India Amista Women's League ki saruk ama oina Thawbal District Sepatakro Association na senduna team tarukna group anithokna khaidokduna tha sege taretege Thawbal achoba Multipurpose Community Hall da Satarakiba Amista Sepatakro Women's League 2025-26 ngasi loisin krei lunana Yasta ena final mai paktina league winner oikri ngasi sanakiba final match aduda Yasta A Thawalna SYDA athopambo point 20/17 16/15 13 da thoibangamduna league winner oikibani amadi hardline da Yasta B Thawalna SSDC Thawal mayai leirakpo point 2/0 15 13/15 11 da mai paktuna ahum subata ki league aduge best player Yastra Agi Taniak akoijamna aduga best discipline team na SSGC Thawal maya lerakna ta ki league loisamagi tharomda Sai NERC Takil Guritor Assistant Director Konsam Michael All Manipur Sepatakro Association President WG10 Yas Thawal District Officer M Jiven
Olympic Association के President M Mani, All Manipur Sepatakro Association के Advisor T.S. Mohindro, Imphal West Sepatakro Association के President L. Upendro, Kaksing District Sepatakro Association के President E. Janaranjan, Athopam Gas Agency के Proprietor Okram Budi Amadi, Thoubal District Sepatakro Association के President A. K. Premna, Atuba Mitunen Singh Oina Saru Yaduna, Makong Matang Takraba Tim Singh da Medal Certificate Amadi Trophy Singh Kuchinaki. Langmaidong Mamang Lekai Student Club LMLCC Langmaidong la Senduna Club a second playground na Kiba 6 Village Level Open 9 Men A Side Football Tournament 2026 ke ngasi sana kiba match ta Haibong Kong FC Sector na TUC Thongjawo Panjal Mari Sinoda Thoikri Haibong Kong FC Sector ke Panjal Singdo jersey number 18 N Arjuna match ki minute taruk jersey number 22 Krishna Nandana Thangna ba minute tara humdoi tara amadi tara nipan da Ki. All Juribam Sports Association Astana Sinuna Juribam Higher Secondary School Sanabungda Mamang ta January gitang kuntra dagi Sanaba Haukiba Kunsuba Tokchom Radamani Memorial Senior Football Tournament 2025-26 ngasi sanakiba ahanba semi final da RYC Ramgai Jangna Khase Youth Club Kamarangabu Panjol Mari Anida Maithiba Piduna RYC Ramgaijang Final Jongkri Hayeng Ani Suba Semi Final Match Nuntil Pung Ani Tawa Matamda Sunrise Club Kadam Talaga Oriental Club Baupuraga Sanagani Aroibada Maru Eba Pau Amukahana Pizari Kuki Jo Community Singna Imphal da Lakpa Amadi Layeng ba Lakpada Lengak na Thaudang Lawgani Haina Chief Minister Y Kemchan Haipri Litanda Kamlup Anigi Irang Laksin Naba Ahamba Security Force Tajin Kray Haina Home Minister Govindas Kontozam na Fongdo Kray Numit mangani sa tagadaba Export Import Documentation and Procedures ke matangda Management Development Program masidagi hawdo Kray Loina na Amista Sepatakro Women's League 2025-26 Loisin Kray Matanga sida imes padon sanucha balushin jari mi eng tabiri besingbu amukahana kurum jari